अहानबमक्तदा संजित शर्मा पुनमकपु तराम नोक्सरी मूवी स्टोरी मणिपुर ngasi amuk mayam yofam da puduna laksari ba film asigi maming Insidious Chapter 2 film asi 2013 da release tawkhiba horror thriller category gi Hollywood movie mani film asina phangkiba rating singdi IMDb da 10 gi manung da 6.6 gi rating phangi Rotten Tomatoes da 39% gi fresh rating phangi Google users na 88% gi like piba film mani film asigi director James Wan writer na Leigh Whannell aduga producer na Jason Blum amadi Oren Peli na oy film asi number da sangkhiba senpham na US dollar million manga sangkhi hairi aduga film asi tankhiba box office collection gi senpham na dollar million cham ko humphuma thoi hena tankre hairi masina takpadi Insidious Chapter 1 dagi Chapter 2 na amuk hena paisa tan bangamli maroi ba saktam langliba singdi film asi gi main protagonist Josh Lambert ki saktam da Patrick Wilson Josh na naha oiringe gi saktam da Garrett Ryan Renai Lambert ki saktam da Rose Byrne Dalton Lambert ki saktam da Ty Simpkins Foster Lambert ki saktam da Andrew Astor Alice Renner ki saktam da Lynn Saye Mamangi video da Alice haigadabasi aina Ilisi haina haijakre masigi damakta mayam da ngakpiu haiba wafam thamjeri naha oiriba Alice ki saktam da Lindsay Sim Lauren Lambert ki saktam da Barbara Hershey Carl ki saktam da Steve Coulter Phare mayam ai hujik film gi wari li ba haujarage aina haibada soikiba lankiba amadi sithauba yawba matamda mayamda ngakpiu haiba wafam thamjari Insidious Chapter 1 da Josh ki thawaina further kauba sangsar dagi tholakpa ngamdana leihore haiba sidi aikhoi punamakna khangkhre Josh ki hakchang da changlakliba phatraba thawai mirel asina Josh ki imung manung gi miyoi singbu hatana ba honaragle asigumba thawong sibu ubudagi further da leiriba Josh ki thawai asina phatraba bhut pret singa thengaina duna masama ki hakchang da amuk halakhibagi saktam ama uliba film amani Insidious Chapter 2 Kanagumbana Insidious Chapter 1 gi video gi explanation ta dribo ergadi Chapter 2 gi wari asi tabada chamanaba phawbusu yai aduna Insidious Chapter 1 gi video hana amuktang yengbi ko aina description da video adu gi link su pijeramge film asi gi ahan ba sinmakta da ulibasi 1986 ki matam udli hojik aikoina Lauren gi yum asi uba phangi masida demonologist Alice amadi Josh ki mama Lauren asi naha oibagi saktam da aikoida uhali Alice na Lauren gi yum asida lakpada Alice ki colleague oiriba mamana ba Carl kauba nupa asiga su thengnari Carl na Alice ta aina Joseph pu mental test na singba kaya tawbada loina normal oi adubu photo khara urubadadi ai angakpa ma oire haina hairakami Lauren na Alice ta photo khara utuna ahan badadi photo singa si camera ge asoiba leiba malubani adubu masidi angakpa khangba ngamdaba haibadu oire haiduna hairakami Photo khudimakta Josh ki manakta bhut nupi amagi mami loina taduna leiba si Alice na urami Carl na Alice ta aina angang sida masigi matang da interview lowbuda kibana ra khangde amata haidu u yade matawasi sum kisilakle yum masida karigumba khara di tawre haibasi aingonda phawi haina hairaklam masidagi Alice na Lauren da macha nupaga unahalo hairaklam Alice na Josh ta nangna yum masida leibada nangonda kari pamdaba thengnei haina hangbada Josh na aigi mangasi yamna phattaba mang ama oina hek mangi haiduna hairaklam Alice na kari tawba mangno haina hangbadadi Josh na khumninglamde masidagi Alice na aina nangonda kaisu akaiba tawroi adubu nangonda karigumba khara tawge haiduna mahakki metronome asi putholaktuna Josh ta tik chaliba makhol asi tahalaga Josh bu further haiba mafamista chatnabagi damak tumhallam Alice na nang hojikti na sadagi mapan thoktuna leiraba natra nang nathanta leirabara haina hangbada Josh na ai nupi amaga lei haina khumlaklami Alice na nupi adu kanano haina hangbada Josh na nupi asi aingonda marup oisi haiduna toina haiba nupi ni madi aigi nakta numit khudingi ahingda lai haina hairaklami Alice na adudi hojik nupi adu kadai da leiri yum masida ikhoi gi nakta leibra aiga maga wari sanage haina hairami masida Josh na sukum khumlamde Masidagi Alice na phare adudi ibani game ama sanarasi masida aina yum masigi akoibada chatkani masida ingonda nangna ingba sabagi mafamdu haira u haina hairaklam masida ingba saba hairibasi karigumba thawai mirel adugi manakta naksilagana saba aduga thawai mirel adugi manakta gi laptholgana ingba oigadawribani Alice na satellite phone ama piraga yum masigi akoibada chatlaga yenglami aduga Carl na Josh bu atopa satellite phone amadagi ingba saba mafam haihallami Alice na Josh ki kada sanglubada Josh na mafamdu yamna sagalai haiduna hairaklam matang asida pirol yanpham almira upu asi masa matomta thong hangdok charaklami Alice na sangchinduna yenglubada Josh na mafam adu yamna hena sare haiduna hairaklam Alice na sangchinduna nang kanano mafamasta kari pamlibano haina upu asi hangdok lubada mahaki makhutta sathi ba mongda kholaklami
Masdagi Alice asi yamna pakhana sen thorokuna angang ase de yetliba si phattaba bhut amanani asuk yamna phattaba makhal asidi mamangda aina amukta thengna khidri haina Lorraine da pau tamlam Alice na Lorraine da nangi nasanupa asida ishorgi khudol oina sakti ama yaujariba asida bhut asina yamna pamle nangi nasanupa asi tumba matamda thawai mirel asi haksang bu thadoktuna koiset chatpa ngamba sakti ama yaujai mahakna sumna koiset chatpa asida bhut asina ukhibadagi punmak asi thoklibani haina hairaklammi Masadagi Lorraine na pakhatuna masibu nangna kokhan biba yaroidra haina hangbada Alice na aina ngamba haibabu Jos ki sakti asi namsinduna mahaki memory asi lokthokpa natana upai leite hairaklam matangsida Jos asi phuk launa hogalaga kanagumba amada lambi takpagi mawongda mahaki machinda hairaklam madudi ai utke haiduna kanada hairibano haibadi khangdana mahakna phongdoklam aduga ka amagi thongda makhut thinduna leiram mahakna makhut thiliba thong asi su masa matomta hangdok jaraklam Tauriba mataw asida Lorraine amadi Alice ani asi aduki batik ngakpaga loinana pakhatpa haibadu oirami masadagi makhoi ani sangduna Jos pu phajilaga magi shakti asi namsinnabagi thawong kya pangthoklammi hojik mathangi sindana thawdo asigi matung sehi 15 gi matungda present day da amu utle hojik ulibasi Insidious Chapter 1 gi makha ta tharakpa wari dani Alice asi sikre haibasidi mayamna khangbikhre masigi damakta Renai bu police officer amana interrogation kanna tawrami Renai nadi thawdo asi angakpa mawongda thokibani Alice ti ipuroibana hatpa oiroi bhutna hatkiba oigani haiduna thawdo adugi wari liram adubu police officer asinadi Renai na hairiba mayamsi thajaningai oide haiduna wa tabiramde Alice ki ngaksamda tariba dakpham asi bhut ki suoi oiroi aduna kanana tawribano nangi nupa Jos senabara senadabra haibadudi forensic na test tawraba matungda khanglagani matamduda ai nangonda paw amuk pirake asengba soidana khanglagani haiduna hairaklammi Mathangi sindana Jos Renai amadi masa singasi Lorraine gi yumda oina laktuna punna leiminarami makoi yum adu hojik investigation gi damak leikhibana maram oiduna matam kharagi oina yum asida leibani numidangi matamda Renai na piano khongbugi makhola ma taraklami mahakna Lorraine na khongliba oiraboi ningduna Lorraine bu kauduna sangsilakpada kanamata leiramdre taramliba makhola sina ka asida thamliba tape player asidagi oiramle Renai na tape asi muthalaga masanupi atombi gi ka tamna sangsilaklami Mahangna baby monitor laktholga thamlingi da piano khongbagi makhol asi amuk taraklabi mahangna amuk sangsin duni yenglubadadi amuk kasu kanamata leiramdri masidagi mahangna piano asi makhum khumjilaga thamlami matang asida mahangna pairiba baby monitor asidagi masanupi na kanna kablakpagi makhol ama taraklami mahangna masanupi ka tamna sensin duni yenglubadadi tumlaga lehubi masanupi asi makhada taraga kaptuna leirami masidagi mahangna angang si pamlaga Jos ki manakta laktuna hojik maksu tamnaba suklep leptri matomta piano khongjilakpa aduga isanupi asi makhada floor da targa kaptun leiramba si aina uribani haiduna Jos ta paw si tamlami Jos na di karimata thausadana hojik loina normal oirabani atai maram na soidana oiramgani haiduna hairaklam Renai na sauna hojik phawba normal soi oide tamnaba si sukloi loidri Alice pusu angakpa mawongda kanagumba amana halamliba aduni haina hairaklam masidagi Jos na Alice pu halamliba adu aina oiramgani haina nangna singnaribara aina isanupa bu kannabagi damak further haiba mafam duda sanglubada bhuttuna aigi tung inaraktuna Alice pu hathibani masida nangna hojik phawba aibu singnaduna leiriba karigino hairaklam hojik thokliba thodok sing asi nakoina pangpa da pakhatuna khanjilubadagi thoklibani hojik ti karisu pakhaluranu isanupa bu so aikhoina amuk phangba ngamjaredana haiduna Renai bu themjin biramni Mathangi sindana spek amasung takar asi Alice ki yum da satuna Alice ki maram da khangnaba yum asi ki ka amata sangsilaklami ka si Alice na hinglingai da thijin humjil luba pochai kya thampham oiba ka amani makoina sum yenglakpada Lambert Jos haina thaba cassette ama thengnarami masidagi makoina cassette asi hapsinduna TV ama da thaduna yenglami hojik makoina uriba video asi film asi gi ahuba sinde yaukhiba Jos pu Alice na interview lobagi video aduni video asida makoina ngakna Jos na wari sanariba asi kadano haiduna video asi hanjin thaduna yengbada makoina karigumba khara uraklamni masi makoina yamna pakhatna yengduna leiramni mathangi sindana Lorraine asi table amada tumlambadagi makeup tholaglamni mahakna Dalton gi kaada sangsilaktuna masunupa bu yengsinbiramni matangsida Dalton na tumna soirol oina bobok nangi tungda kanano ma leplaga leire haina hairaklamni masi tabadagi Lorraine asi koilei leiduna yenglaklamni amadi kaasidagi thoraklami mahakna makhola mataduna makharomgi kaada kumtharaklami mahakna munna yengduna leiringaida masu atombi gi baby walker asi makhol hauna khonglaklammi masdagi mahak kibasu phawraklami matangsta angauba phizol setpi nupi amana setkibagi mami ama thengnarami masida mahakna Renai oiraboi ningduna kauduna tung inarakpadadi kanasu leiramdre masdagi mahakna washroom da laktuna tension hanthana baguli ama saraga mingsel mamangda leirami
ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯁꯤ ꯊꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯔꯝꯃꯤ ꯂꯣꯔꯦꯟꯅ ꯈꯨꯗꯛꯇ ꯊꯣꯡ ꯑꯁꯤ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯖꯣꯁ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯔꯦꯟ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ ꯖꯣꯁꯅꯗꯤ ꯀꯅꯥꯃꯠꯇ ꯎꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯁꯤꯗ ꯖꯣꯁꯅ ꯃꯃꯥꯗ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯀꯌꯥ ꯎꯍꯜꯂꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯕꯨ ꯀꯤꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯣꯔꯦꯟꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯑꯗꯨꯒ ꯉꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯖꯣꯁꯅ ꯃꯃꯥꯗ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯔꯦꯅꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯖꯣꯁ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯨꯕꯗꯗꯤ ꯖꯣꯁ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯐꯣꯁꯇꯔꯒ ꯇꯦꯂꯤꯐꯣꯟ ꯀꯦꯟ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯔꯝꯃꯤ ꯗꯥꯜꯇꯣꯟꯅ ꯃꯃꯥꯗ ꯑꯩ ꯉꯁꯤꯗꯤ ꯑꯀꯤꯕ ꯃꯪ ꯑꯃ ꯎꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯕꯣꯕꯣꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯕꯣꯕꯣꯛꯀꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯂꯩꯔꯤꯉꯩꯗ ꯍꯣꯜꯋꯦꯔꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯨꯕꯗ ꯕꯕꯥꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯕꯕꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯔꯦꯅꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯪꯅꯤꯗ ꯍꯥꯏꯗꯨꯅ ꯗꯥꯜꯇꯣꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯖꯣꯁ ꯑꯁꯤ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯣꯔꯦꯟꯅ ꯁ꯭ꯄꯦꯛ ꯑꯃꯗꯤ ꯇꯛꯀꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯦꯂꯤꯁꯄꯨ ꯍꯥꯠꯈꯤꯕ ꯚꯨꯠꯇꯨꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯇꯝꯅꯔꯝꯕ ꯚꯨꯠꯇꯨꯔꯥ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯂꯦꯞꯇ꯭ꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯚꯨꯠ ꯑꯃ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯣꯔꯦꯟꯕꯨ ꯑꯦꯂꯤꯁꯀꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯇꯛꯀꯔꯅ ꯊꯥꯏꯅ ꯖꯣꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯦꯂꯤꯁꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈꯤꯕꯒꯤ ꯄꯤꯛꯆꯔ ꯑꯃ ꯀ꯭ꯔꯣꯞ ꯇꯧꯔꯒ ꯕ꯭ꯔꯥꯏꯠꯅꯦꯁ ꯂꯩꯈꯠꯂꯒ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯖꯣꯁꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯝꯈꯤ ꯃꯁꯤ ꯎꯕꯗ ꯂꯣꯔꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯂꯣꯔꯦꯟꯅ ꯑꯦꯂꯤꯁ ꯂꯩꯔꯝꯂꯕꯗꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁ꯭ꯄꯦꯛ ꯑꯃꯗꯤ ꯇꯛꯀꯔꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯂꯣꯔꯦꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯦꯅꯥꯏꯅ ꯐꯤ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯉꯣꯟꯗ ꯄꯨꯂꯤꯁꯅ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯀꯣꯜ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯔꯦꯅꯥꯏꯗ ꯑꯦꯂꯤꯁꯀꯤ ꯃꯉꯛꯁꯝꯗ ꯇꯥꯔꯤꯕ ꯈꯨꯠꯁꯥ ꯃꯃꯤ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯅ ꯇꯦꯁ ꯇꯧꯕꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯁꯥ ꯃꯃꯤꯒ ꯆꯥꯟꯅꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯔꯦꯅꯥꯏ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯋꯥꯏ ꯁꯪꯉ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯣꯁꯄꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯤꯡꯅꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯆꯥꯅꯨꯄꯤꯒꯤ ꯕꯦꯕꯤ ꯋꯥꯀꯔ ꯑꯁꯤ ꯃꯇꯣꯝꯇ ꯊꯧꯗꯣꯔꯛꯄ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯛꯇꯨꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯕꯤ ꯃꯣꯅꯤꯇꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯔꯦꯅꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯀꯞꯍꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯄꯗꯒꯤ ꯊꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯁꯤꯡ ꯎꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯞꯇꯨꯅ ꯊꯤꯔꯛꯄꯗ ꯚꯨꯠ ꯅꯨꯄꯤ ꯑꯁꯤ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯔꯦꯅꯥꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗ ꯔꯦꯅꯥꯏ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯄꯦꯛ ꯑꯃꯗꯤ ꯇꯛꯀꯔꯅ ꯀꯥꯜꯕꯨ ꯀꯧꯕꯗꯒꯤ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯂꯣꯔꯦꯟꯒ ꯎꯅꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯂꯤꯁꯀꯤ ꯀꯣꯂꯤꯛ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯀꯥꯜꯗ ꯑꯦꯂꯤꯁꯀꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯥ ꯑꯃꯗ ꯀꯣꯏꯅ ꯐꯝꯂꯒ ꯀꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗꯥꯏꯁ ꯃꯔꯨ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯧꯒꯗꯧꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯑꯁꯤꯗ ꯋꯥꯍꯩ ꯑꯣꯏꯅ ꯊꯣꯛꯍꯜꯂꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯥꯜꯅ ꯑꯦꯂꯤꯁꯄꯨ ꯀꯧꯔꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯒ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯑꯁꯤ ꯑꯣꯠꯂꯒ ꯂꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯩꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯑꯁꯤꯗ ꯌꯦꯁ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯎꯠꯂꯛꯂꯝꯃꯤ ꯀꯥꯜꯅ ꯑꯃꯨꯛ ꯑꯦꯂꯤꯁꯄꯨ ꯀꯧꯔꯒ ꯅꯪꯕꯨ ꯍꯥꯠꯂꯤꯕꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯕꯗ ꯅꯨꯄꯤ ꯑꯃꯅꯅꯤ ꯍꯥꯏꯅ ꯎꯠꯂꯛꯂꯝꯃꯤ ꯀꯥꯜꯅ ꯑꯃꯨꯛ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔꯒ ꯈꯪꯍꯜꯂꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯕꯗ ꯑꯋꯥꯔ ꯂꯦꯗꯤ ꯑꯦꯟꯖꯦꯜꯁ ꯍꯥꯏꯅ ꯋꯥꯍꯩ ꯈꯔ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗ ꯂꯣꯔꯦꯟꯅ ꯃꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯣꯔꯦꯟꯅ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯂꯒ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅ ꯀꯅꯥꯃꯠꯇ ꯆꯪꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯀꯥꯜꯅ ꯀꯥ ꯑꯃꯗ ꯆꯪꯕꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯚꯨꯠ ꯑꯃꯒꯤ ꯃꯔꯝꯗ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ
Masdagi Carlna Lorenda, Mapamasi Kari Oirambagi Haina Hangbada, Lorena, Mapamasi, Hospital Asigi ICU Oirami Haina, Pongdorlami. Masdagi Mahakna Wari Liduna, flashback when I quida Uhalami. Hauzik Lorena Sinaha Oibaki Satam Uli. Mahak Hospital is the nurse ama Oina Tabak Toduna, Zos Kalak Minarami. Mahakna ICU gi Kama the Sangaktuna, Anaba Hanuba ama Chek Torami. Matangsida ICU gi bet the Taduna Ladyba Ahlasina, Kudak the Hogalaga, Zos the Etek Torlami. Masdagi nursing asina Khamdoklami. Matangi Sindana, Numit Karani Lerega Loren, elevator amada Tolingida, Anaba Hanuba Sisu, elevator asida Sangaklami. Lorena, Parker Nang Kaidorabage, Pazana Potharaga Lebayadra Haiduna, Hangbada, Ahla Sisu Kumkumdana, Adum Tokirami. Lorena, counter Ginupi Amada Lactuna, room number 104 gi Anaba si, Quachalaga Ladiba si Kamina Toribano Haiduna, Hanglubadadi, Nupi Asina, Yam Nangakna. Nangna Hariba Anaba to di Ngarang Ayuk Masama Tomta, Suicide Toduna, Lake Dravani Haina Heraglami. Masita the Lorena si Hamnangak Pagaloina, Kiba Portlam. Asumna Lorena, Wari sing a silly duna, present time da muk lagli. Matangi Sindana, Hosik Zoski Haksang si, Hanu Silapagi, Maungda, Maya Tekpa, Makut Niklak Panasing but Hoklami. Zosna, Masito Biganu, Aibu Pata Batabaksing Tohan Biganu Ima Haiduna Hijaram. Matangas da, Masakti Udaba Nupigi Konzel Amana, Nang Makoi Buhat Kadabani, Tabakasin Nang Todava Sugayaroi Haiduna Hiraglami. Tauriba Mawang si Zos the Sangliba Tawai Asiga, Mahaki Mama Oigadoriba, Tawai Asiga, Makoi ani Warish Hanabaki Mawang. Amaromdana, Ispeki Kanguna, Parker Crane Hariba Ahlasigi Maramda, record room the Sangduna Tibada document card Ama, Pangbangamlami. Makoina card Asidagi, Mahaki Lepamsu, Kangbangamlami. Matangi Sindana, Renai Nanga Saiwan Taduna Takibagi Pibamda, Lerambaduda, Zos na Hogdoklam. Mahagna Mikap Hek Tolapaga, Masano P. Kelly Kadai the Lake Rabage Haiduna, Yamna Pakana Tiralami. Matamas the Zosna, Karisu Pakat Kanu Mahak, Mahaki Kada Lay Hiraglami. Renaina, Pibamasi Sum Satirakle Haiduna Zosta Haibada Zosna, Makoi Singbu, Akoina Kidana, Tausawa Sadana Legadavani, Karisu Kalunu, Makoi Adum Sasakragani Haiduna Hiraglami. Matangas da Makoi Animanga, Piano Konglapagi Makola Matarakpadagi, Kashi the Sanglami, Adubu Kanama Teleramdri. Renaina Sansilaga Piano Sida Melody Matekama Konglami. Zosna Masida, Karino Nanga Toribado Haina, Hangaglami. Masida Renaina, Konglivasi Hojik Kongliba, Makola Dumani. Masidi Aina, Nangi Damak Siam Kiba Isay Adugi Melody. Aduga, Melody Asibu Nang Karimata Kangdavara Haina Hangaglami. Masida Zosna, ID, Masigi Maram the Karisukang de Hiraglami. Aduga Zosna, Kanakumba ma yum sida Lady Hiramlaga, say ma Pyraga Tiruge Haraga Tokirami. Aduga Nakalamaromdana, Lorian Yikanguna, Parker Crane Haribanupa Sigi Yumbasida, Sangduna, Tizin Bahoraglami. Speakamadita Karna, Kash the Sang Sangduna Tirapada, Parker Crane Yika or Mani Hina Singnaba Ka Amatindarami. Adubuka Sidi, Nupi Masa Mana Leramga the Bamong Manba, Kama Oirami. Matangasi the Sutam Naba Horaglami. Aduga Tung Olaga Leba Nupi Masa Magi dress Hetpa Angamana, Makoi the Hiraglami. Nakoi mafam asida leiraganu karigumba mahakna nakoibu ukiba tarabadi aingonda nakoibu hatlo haidana soidana hairaglagani aduna nakoi mafam si thadokuna yama thuna sakro haiduna hairaglami masadagi makoi ani si yamna pakhatna mafam asidagi thoragle mathangi sindana daltona tumlingai matamda mahakki telephone ken asidagi khonjel amana mahakpu kauraglami daltona di poster na oiraboi khalami adubu khonjel asina ai poster natte hairakpadagi mahak yamna ngakna hugatuni yengbada upu amadagi khonjel asina hairakpo oirami Daltona, Nang Kanano Kari Pambano Haina Hangbada, Konzelasina, I koi Loina Nupa Mana Hato Pikrabangakani. Masiharam Laga Nupiama Upus the Gi, Kangodana Sentoraga, Dalton the Yanglaga, I book and view Haibiki Mong the Hiraglami. Aduga Dalton that Hawaii Kayana Omsilaglam. Matamas the Dalton the Kiman Matagi, Mahaki Pajupasi Subsinduna, Tawai Mirel Singasina Su Pajupasi Hangdokna Bamakoi, Lagna Panaduna Leram. Tanzashida, Renaina Sensilactuna, Dalton Bohodokuna Consin Biram. Amaromdana, Zosna, Sayima Pyraga Piano Kongliba Pamasida, Shenaduna Leram. Zosna, Matomta Masina Wapankia, Hiram, Madudi, Nangna Renai the Kanganaba Panakana Honarabasu, Karisukana Pangoi. Hauzikti Nahak Mamima Oirabani Haiduna Hiralami. Masitava the Zoski Asing Batawayasi, Piano Kongliba Pamasida Pamlaga, Upai Laitana Yamna Kanna, Lauram. Matangas the Wapamata. Hauzik Zoski Haksang the Sangliba Tawayasi, Zoski Nati. Mamang the Zosna, further Haribama Pamadu Salubamatanda, Pataba Tawai Mirel Amana, Mahaki Haksang the Sankivadagi, Mahaki Asing Batawayasi, Hojik Pauba further the Kangauna Duna Ladybani. Maramasina, Mamangda, Magi Nupi Renaina, Magi the Makshem Kiba Melody Asigi Sura Sibu, Piano the Kongduna, Renai the Kanganabagi the Makta Zoski Tawai Miasina, Piano Kongbo Oiramne. Matangi Sindana, Kalna, Elis Pukoraga, Elis Nangna, Karigidamak Akoi Mapams the Purukli Bano Haiduna, Dice Maru Singasi Langlaga Hangbada, Morse Haina Toraglami. Masiga Arthadi, Makoi Buloina Hatok Nabani Hiraglami.
ꯃꯇꯥꯡꯁꯤꯗ ꯀꯥꯁꯤꯗ ꯌꯥꯜꯂꯤꯕ ꯀꯦꯟꯗꯦꯂꯔꯒꯤ ꯅꯠꯁꯤꯡ ꯑꯁꯤ ꯃꯇꯣꯝꯇ ꯅꯥꯟꯊꯣꯔꯛꯂꯝꯃꯤ ꯂꯣꯔꯦꯟꯅ ꯀꯥꯁꯤꯗ ꯊꯦꯠꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯎꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯎꯈꯤꯕꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡꯁꯤꯗ ꯂꯣꯔꯦꯟꯒꯤ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯀꯦꯟꯗꯦꯂꯔ ꯑꯁꯤ ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯀꯥꯔꯜꯅ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯀꯥꯔꯜꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯑꯁꯤ ꯂꯪꯂꯒ ꯅꯪꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯑꯦꯂꯤꯁꯔ ꯍꯥꯏꯅ ꯍꯪꯕꯗ ꯑꯦꯂꯤꯁ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯔꯜꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯔꯀꯔ ꯀ꯭ꯔꯦꯟꯒꯤ ꯃꯃꯥꯅ ꯇꯧꯍꯜꯂꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯃ ꯐꯝꯍꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯁ꯭ꯄꯦꯛꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯄꯥꯎꯆꯦ ꯃꯆꯦꯠ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯑꯃꯨꯕ ꯋꯦꯗꯤꯡ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯄꯥꯎ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯜꯅ ꯑꯃꯨꯕ ꯋꯦꯗꯤꯡ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯗꯣꯜ ꯑꯃꯗ ꯊꯦꯡꯂꯒ ꯌꯦꯡꯕꯗ ꯄꯥꯔꯀꯔ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯀꯌꯥꯕꯨ ꯐꯥꯔꯒ ꯃꯦꯀꯞ ꯇꯧꯔꯒ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯨꯄꯤ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ ꯀꯥꯔꯜꯅ ꯂꯣꯔꯦꯟꯗ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯔꯀꯔꯗ ꯃꯥꯒꯤ ꯃꯃꯥꯅ ꯏꯟꯁꯤꯜꯂꯒ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨ ꯄꯥꯝꯂꯛꯄꯗꯒꯤ ꯖꯣꯁꯇ ꯆꯪꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯣꯔꯦꯟꯅ ꯈꯨꯗꯛꯇ ꯔꯦꯅꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯣꯁ ꯑꯁꯤ ꯑꯇꯣꯞꯄ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯃꯤ ꯑꯃꯅ ꯆꯪꯈ꯭ꯔꯦ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒꯦ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁ꯭ꯄꯦꯛ ꯑꯃꯗꯤ ꯇꯛꯀꯔꯅ ꯀꯥꯔꯜꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯖꯣꯁꯀꯤ ꯃꯅꯥꯛꯇ ꯆꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯛꯀꯔꯅ ꯖꯣꯁꯄꯨ ꯍꯣꯔꯦꯟ ꯄꯪꯊꯍꯟꯅꯅꯕ ꯇ꯭ꯔꯥꯟꯁꯀ꯭ꯋꯤꯂꯤꯖꯔ ꯏꯟꯖꯦꯛꯁꯟ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔꯜꯅ ꯖꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯦꯂꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯦꯛ ꯑꯃꯁꯨꯡ ꯇꯛꯀꯔꯗꯤ ꯃꯄꯥꯟꯗ ꯕꯦꯟ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯇꯦꯡꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯀꯥꯔꯜꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯑꯇꯦꯛꯄ ꯌꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯅꯣꯛ ꯇꯥꯈꯤꯕ ꯁꯥꯁꯤꯟꯅꯔꯒ ꯌꯥ ꯑꯁꯤ ꯇꯨꯃꯤꯟꯅ ꯈꯨꯜꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯖꯣꯁꯅ ꯀꯥꯔꯜꯒꯤ ꯃꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯊꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯀꯥꯔꯜꯁꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦ ꯍꯥꯏꯕꯗ ꯖꯣꯁꯅ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯆꯪꯈ꯭ꯔꯤꯉꯩꯗ ꯀꯥꯔꯜꯅ ꯑꯇꯦꯛꯄ ꯌꯥ ꯑꯁꯤ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯃꯤ ꯑꯁꯤ ꯄꯥꯔꯀꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯇ꯭ꯔꯥꯟꯁꯀ꯭ꯋꯤꯂꯤꯖꯔ ꯏꯟꯖꯦꯛꯁꯟ ꯑꯁꯤ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯁ ꯑꯁꯤ ꯀꯥꯔꯜꯒꯤ ꯇꯨꯡꯂꯣꯝꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯖꯣꯁꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯂꯤ ꯃꯁꯤꯗ ꯀꯥꯔꯜꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕꯗꯣ ꯍꯥꯏꯅ ꯍꯪꯕꯗ ꯖꯣꯁꯅ ꯅꯪꯗꯤ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯂꯪꯂꯒ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯥꯏ ꯑꯗꯨꯅ ꯅꯪꯅ ꯄꯥꯏꯔꯤꯕ ꯗꯥꯏꯁ ꯃꯔꯨꯗꯨ ꯂꯪꯂꯒ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯌꯦꯡꯖꯧ ꯅꯪ ꯌꯥꯝꯅ ꯍꯩꯕꯗꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯔꯜꯅ ꯖꯣꯁ ꯍꯥꯏꯅ ꯃꯃꯤꯡ ꯄꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯀꯔ ꯀ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯗꯥꯏꯁ ꯃꯔꯨꯁꯤꯡ ꯑꯁꯤ ꯑꯣꯠꯂꯒ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗꯗꯤ ꯊꯥꯡ ꯑꯃ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯁꯅ ꯈꯨꯗꯛꯇ ꯊꯥꯡ ꯑꯁꯤ ꯄꯨꯊꯣꯔꯛꯂꯒ ꯀꯥꯔꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯄꯥꯟꯒꯤ ꯕꯦꯟꯒꯤ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯛ ꯑꯃꯗꯤ ꯇꯛꯀꯔꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯀꯥꯔꯜꯅ ꯖꯣꯁꯇ ꯇ꯭ꯔꯥꯟꯁꯀ꯭ꯋꯤꯂꯤꯖꯔ ꯏꯟꯖꯦꯛꯁꯟ ꯑꯁꯤ ꯀꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯖꯣꯁꯅ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯐꯥꯈꯤꯔꯝꯃꯤ ꯁ꯭ꯄꯦꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯁꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯁꯅ ꯑꯣꯏꯅ ꯐꯨꯈꯤꯔꯝꯃꯤ ꯇꯛꯀꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯁꯇ ꯃꯩ ꯆꯤꯡꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯁꯅ ꯏꯟꯖꯦꯛꯁꯟ ꯑꯁꯤ ꯇꯛꯀꯔꯗ ꯑꯣꯏꯅ ꯀꯥꯞꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯄꯦꯛꯀꯤ ꯃꯊꯛꯇ ꯇꯛꯀꯔꯅ ꯅꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯖꯣꯁꯅ ꯁ꯭ꯄꯦꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯍꯟꯗꯨꯅ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔꯜ ꯑꯁꯤ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯖꯣꯁꯀꯤ ꯑꯁꯦꯡꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗ ꯖꯣꯁꯅ ꯅꯪꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯔꯜꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯦꯂꯤꯁꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯐꯔꯗꯔ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯦꯂꯤꯁꯄꯨ ꯀꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯣꯁꯇ ꯊꯋꯥꯏ ꯑꯃꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯖꯣꯁꯀꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯝꯈꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯏꯟꯁꯤꯗꯤꯌꯁꯀꯤ ꯆꯦꯞꯇꯔ 1ꯗ ꯗꯥꯜꯇꯣꯟꯅ ꯀꯣꯃꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯔꯦꯅꯥꯏꯅ ꯖꯣꯁꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯃꯁꯝ ꯁꯥꯡꯕ ꯚꯨꯠ ꯅꯨꯄꯥ ꯑꯁꯤ ꯕꯦꯕꯤ ꯃꯣꯅꯤꯇꯔ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯒ ꯖꯣꯁꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯁꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯐꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯁꯤ ꯖꯣꯁ ꯑꯃꯗꯤ ꯔꯦꯅꯥꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯏꯟꯁꯤꯗꯤꯌꯁ ꯆꯦꯞꯇꯔ 1ꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤꯕ ꯑꯗꯨ ꯖꯣꯁꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯖꯣꯁꯅ ꯌꯦꯡꯕꯗꯗꯤ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯗꯤ ꯎꯕ ꯐꯪꯂꯝꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯂꯥꯝ ꯁꯥꯏꯔꯦꯟ ꯈꯣꯡꯕ ꯑꯃꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯝꯕ ꯑꯁꯤꯁꯨ ꯖꯣꯁꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯕ ꯑꯁꯤꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯃꯝꯅꯗꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ
ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯀꯅꯦꯛꯁꯟ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯃꯃꯥꯡꯒꯤ Insidious Chapter 1ꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯗꯤ ꯃꯇꯝ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥ ꯄꯣꯟꯗꯦ ꯑꯗꯨꯅ ꯑꯣꯏꯅꯤꯡꯕ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯃꯇꯝ ꯑꯃꯠꯇꯗ ꯑꯣꯏꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭ꯔꯕ ꯐꯤꯂꯝ ꯏꯟꯇꯔꯁ꯭ꯇꯦꯂꯔ ꯍꯥꯏꯕꯗꯨꯗ ꯎꯠꯈꯤꯕ ꯊꯤꯑꯣꯔꯤ ꯑꯃꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯟꯅꯕꯒꯤ ꯊꯧꯑꯣꯡ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯍꯧꯖꯤꯛ ꯖꯣꯁꯀꯤ ꯊꯋꯥꯏ ꯑꯁꯤꯒ ꯚꯨꯠ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯐꯨꯅꯔꯛꯂꯝꯃꯤ ꯚꯨꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯂꯥꯛꯆꯗꯨꯅ ꯐꯨꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯤꯁꯀꯤ ꯊꯋꯥꯏ ꯑꯁꯤ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯂꯒ ꯚꯨꯠ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯗꯨꯅ ꯖꯣꯁꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯦ ꯑꯦꯂꯤꯁꯅ ꯖꯣꯁꯇ ꯄꯥꯔꯀꯔꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯂꯩꯔꯝꯒꯗꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯖꯣꯁꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯁꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯅꯪꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯖꯣꯁꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯖꯣꯁꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯒꯤ ꯐꯣꯇꯣꯗ ꯖꯣꯁꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯇꯥꯔꯝꯈꯤꯕ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯣꯁꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯊꯣꯡ ꯑꯃꯗ ꯈꯨꯠ ꯊꯤꯟꯈꯤꯕ ꯑꯃꯗꯤ ꯂꯣꯔꯦꯟ ꯑꯃꯗꯤ ꯑꯦꯂꯤꯁꯅ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯈꯤꯕ ꯃꯇꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯅꯤ ꯖꯣꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯔꯦꯅꯥꯏ ꯑꯃꯗꯤ ꯂꯣꯔꯦꯟꯅ ꯃꯆꯥꯁꯤꯡꯕꯨ ꯖꯦꯁꯤꯀꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯄꯥꯔꯀꯔꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯖꯣꯁꯅ ꯃꯈꯣꯏ ꯎꯕꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯖꯣꯁꯅ ꯂꯣꯔꯦꯟꯕꯨ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯔꯦꯅꯥꯏꯕꯨ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯥꯜꯇꯣꯟ ꯑꯃꯗꯤ ꯐꯣꯁꯇꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇꯨꯅ ꯗꯥꯜꯇꯣꯟꯅ ꯖꯣꯁꯄꯨ ꯃꯀꯣꯛꯇ ꯆꯩ ꯑꯃꯅ ꯊꯣꯝꯗꯨꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯈꯣꯏ ꯃꯈꯥꯒꯤ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯖꯣꯁꯅ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯊꯣꯡ ꯑꯁꯤꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯒ ꯉꯥꯛꯁꯤꯜꯂꯒ ꯊꯝꯂꯝꯃꯤ ꯍꯧꯖꯤꯛ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ ꯖꯣꯁꯀꯤ ꯑꯁꯦꯡꯕ ꯊꯋꯥꯏ ꯀꯥꯔꯜ ꯑꯃꯗꯤ ꯑꯦꯂꯤꯁ ꯑꯁꯤ ꯄꯥꯔꯀꯔ ꯀ꯭ꯔꯦꯟꯒꯤ ꯌꯨꯝ ꯇꯞꯅ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯕ ꯑꯁꯤ ꯄꯥꯔꯀꯔ ꯀ꯭ꯔꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯅ ꯄꯥꯔꯀꯔꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯐꯣꯔꯁ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯎꯔꯛꯄꯗꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯂꯧꯔꯛꯇꯨꯅ ꯀꯥꯔꯜ ꯑꯃꯗꯤ ꯑꯦꯂꯤꯁꯄꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯑꯁꯤꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯥꯜꯇꯟꯅ ꯃꯃꯥ ꯔꯦꯅꯦꯗ ꯃꯄꯥꯕꯨ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯒ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯦꯅꯥꯏꯅꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯜꯇꯟꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯃꯄꯥꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯃꯤ ꯆꯪꯈ꯭ꯔꯕ ꯖꯣꯁꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯗꯥꯜꯇꯣꯟꯅ ꯃꯍꯥꯛꯀꯤ ꯇꯦꯂꯤꯐꯣꯟ ꯀꯦꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯏꯁꯄꯦꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯒ ꯂꯣꯔꯦꯟꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯃꯤ ꯆꯪꯈ꯭ꯔꯕ ꯖꯣꯁꯅ ꯊꯣꯡ ꯑꯁꯤ ꯅꯝꯈꯥꯏꯔꯛꯇꯨꯅ ꯔꯦꯅꯥꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯜꯇꯣꯟꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯇꯨꯝꯂꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯖꯣꯁꯅꯁꯨ ꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯗꯥꯜꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯄꯥꯔꯀꯔꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯎꯕꯗꯒꯤ ꯃꯉꯣꯟꯗ ꯀꯥ ꯑꯁꯤꯗ ꯆꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯖꯣꯁꯀꯤ ꯑꯁꯦꯡꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯊꯝꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯚꯨꯠ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯜꯇꯣꯟꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯖꯣꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯃꯤ ꯑꯁꯤꯁꯨ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯣꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯋꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ ꯐꯔꯗꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ ꯍꯧꯖꯤꯛ ꯄꯨꯝꯃꯝ ꯃꯝꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯦꯂꯤꯁꯅ ꯖꯣꯁꯇ ꯀꯥꯔꯜ ꯑꯁꯤꯁꯨ ꯁꯤꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯑꯩꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯁꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯀꯥꯔꯜ ꯑꯃꯗꯤ ꯖꯣꯁ ꯑꯁꯤ ꯆꯦꯜꯂꯛꯄꯗ ꯊꯋꯥꯏ ꯀꯌꯥꯅ ꯃꯈꯣꯏꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯝꯕꯤ ꯀꯪꯉꯥꯎꯅꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯥꯜꯇꯣꯟꯅ ꯃꯄꯥꯕꯨ ꯀꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯒ ꯗꯥꯜꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ ꯗꯥꯜꯇꯣꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯦꯂꯤꯐꯣꯟ ꯀꯦꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯅ ꯂꯥꯛꯄꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯇꯦꯂꯤꯐꯣꯟ ꯀꯦꯟ ꯑꯁꯤꯗꯒꯤ ꯔꯦꯅꯥꯏꯅ ꯀꯧꯔꯛꯄ ꯑꯁꯤ ꯇꯥꯗꯨꯅ ꯀꯦꯟꯒꯤ ꯂꯪ ꯑꯁꯤꯒꯤ ꯂꯝꯕꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯖꯣꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯔꯦꯅꯥꯏꯗꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯁꯦꯡꯕ ꯑꯩꯒꯤ ꯊꯋꯥꯏꯃꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯍꯥꯏꯔꯕꯁꯨ ꯔꯦꯅꯥꯏꯅ ꯊꯥꯖꯔꯝꯗꯦ
Masidagi Josna Hairaklam, Nangna Igi the Maxiambiba, Melody Suradu Aina piano the Toina Konga, Nangonda Kanganaba Honarakibani Haiduna Hairaklam. Masidagi Ranaya si Hojikti, Josasi Halakle Hibakangli. Masidagi Mahakna Yamna Harauna Sensilatuna, Jos the Consilam, Amadi Mapamas the Lorian Sulakami. Takara si Hojikta the Mikap Tolaktuna, Yamna Tauna Pana Tolaktuna, Lauraklam. Matangi Sindana, Kalna, Jos Amadi Masanupa Daltonga Punna, Makoi the Yori Basati a seal of Toknaba, Elisna Tokiba Dugamanaba Tong Sing Satarami. Filamasi post credit Sinama Oina, Spek Amadi Takana, Elisan Kobi Nupiama, accident Amatolubadagi, Hanagamana the Batonkia Ure Haiduna, Imung Manungi Muising Namating Pangmina Bahajabadagi, Tizina Balakam. Makoi Tung the Eliski Tawayasina, Mating Pangna Bachanglapasi, Nupimasa Amakana Urami. Lady Bata Sinadi, Elispu Uba Pangamde, Adubu Nupimasa Asikana di Urami. Matung de Elisna, Elisan Hadibanupi Simanakta Sangapada, Mahakna Yam Nangakpa Satiba Mongama Uba Pangami. Masi ubadagi mahakna ishwar panduna angakpagi sakta masi utlaga filamasi matangis the loisile. Asumna, Insidious Chapter 3 gi wari ama hogdoklaga filamasi matangis the loisin kibani. Mayangi mafamda Insidious ki Chapter 3 su soidana puzarake haiba wafam su thamjari. Ngasigi aigi explanation asi kamdobagi haibadu comment box da thambiramu. Aina haibada soikiba lankiba madisi thawba yawba matamda ngakpiu haiba wafam su thamjari. Video bu like tawbasu kaubiganu. Matawasumna international movies singi Manipuri da explanation tabina bagidamag aigi movie story Manipur haiba channel sibu subscribe tawbiu. Masiga loinana ngasigi di matang sida video si loisinjarage Shanjit Sharma amuka hanna khurumjari.